Online Manipuri numidangi pau yengbiriba pumnamang puthoi laisomna khurumjari ahanbada maroiba pau. Nonedagi Kuki Nupi ama maming Jilu paite wife of T James paite ngasi Kakchingda dukan amada GP tawda Kuki Nupi ni khanglakpadagi mayamna Arambai Tengol Unit 59 Kakching Khunau Unit ta sinaraklaba matung unit ki members na amuktek ta kaidana police ta sinakre. Hariba post asi Arambai Tengol giluching purel korongamba kumanna share tawkpani. Hoi pen daba sounding badi loinamak lay adobo nupi angang dadi yeknaba oiraso khut tharoi moina tawraso ekhoi tawroi ipai pu haktak tei tawrakte sakman lengman nabada khulai paiba masel thingnasi ekhoi pumnamak khusamnaduna Manipur chawkhanaba honaminasi CM Senapati amadi Jiribamda miyamgi numit thoram mai pakna pangthokkibada apenba phongdokpaga loinana chawkhatpa nungai yaifaba Manipur amagidamak ekhoi pumnamak khusamnaduna thabak tawminasi haina Chief Minister Nongthomam Birena appeal tawrakli Senapati District Administration ngarang maipakna district asida miyamgi numit thoram maipakna pangthokraba matung ngasina Jiribam District Administration na sinduna miyamgi numit thoram maipakna pangthokre miyamgi numit thoram maipakna pangthokiba District Administration amadi miyambu Chief Minister na Nongthombam Birena mahaki ex ta thadorokpa warul amada apenba amadi thagatpa phongdorakli Chief Minister na hai miyamgi numit thoram asi lengak amasung miyam anigi marakta haktengnana pau faunanaba platform amani masida miyamgi apen pen da haktengnana khangba ngambaga loinana lengaki khudongchabasing miyamda fanganaba thabaksing lokhali ekhoina lengak amadi miyam anigi marakta chetpa mari thamnaba akanba thabaksing lokhali chawkhatpa amadi nungai yaifaba Manipur ama ohennaba ekhoi pumnamakna khusamnaduna thabak tawminasi hainasu Chief Minister na appeal tawrakli ngarang Senapati da miyamgi numit thoram maipakna pangthokraba matung ngasi Jiribamdasu DC Krishna Kumar gi akanba tiliching makhada District Administration asinduna DC Office Complex ta miyamgi numit thoram maipakna pangthokre miyamgi numit thoram aduda district asigi miyoi chaniga yankhai hena saruk yakibaga loinana tongan-tonganba line department singna wakat Gerald chamaga kunmapan pisilaki wakat chamaga kunmapan gi manungda spot ta wakat chamaga tara mangadi khudakta resolve tawbaga loinana tara marina process ta leiri thoram aduda Social Welfare Department ki maikaidagi CMHT card sing yenthoki Forest Department ki maikaidagi uchar sing yenthoki Education Department na mahiroi singda school uniform amadi textbook sing yenthoki Horticulture amadi Agriculture Department ki maikaidagi ningtham maru marang amadi tilat hidak sing miyamda fanganki miyamgi numit thoram aduda miyamgi maikaidagi thaknaba afaba ising phangdabagi amadi yum sabinabagi lakpa wakat singi matangda mari leinaba official singna process tawki miyamgi numit thoranga mari leinana DC Krishna Kumar na phongdokkibada Prime Minister Narendra Modi gi good governance lehanba haiba wakhalon amadi Chief Minister N Birena leingakna lokhatpa thabak sing miyamda haktengnana khanganbaga loinana fanganaba pandamda miyamgi numit thoram asi haudokkibani mathang thadagi miyamgi numit thoram tha khudingi ani suba thangja numita pangthoklagani haina DC na lauthokpaga loinana district level officer sing DLA amadi miyambu thagatpa phongdoki mathangdadi ima kaithel yauna district asigi tongan-tonganba khudongchaba mafamsingda pangthoklagani miyamna thoram asida mapung phana saruk yanaba honabada media na so achawba tholang lawbiu haina so appeal tawki miyamgi numit thoram aduda HPKH Robinson Additional Deputy Commissioner TH Manoranjan Sub Divisional Officer Laifram Roshan su saruk yaki thoram aduda Kendriya Police Kalyan Bundler na grocery amadi household item singi stall ama hangdoktuna miyamda subsidized rate ta phanganki